ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯍꯧꯖꯔꯒꯅꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯋꯥꯏꯈꯨꯔꯣꯛ ꯐꯧꯕꯥꯛꯆꯥꯎ ꯏꯊꯥꯏ ꯀꯥꯡꯇꯨ ꯁꯥꯕꯟ ꯀꯗꯥꯡꯕꯟ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄ ꯂꯥꯡꯕꯟ ꯁꯔꯥꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯁꯤ ꯏꯁꯣꯔꯕꯨ ꯌꯥꯎꯕꯤꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯃꯩꯇꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯣꯏꯔꯣ ꯀꯧꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯁꯤꯗꯒ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯍꯥꯏꯕꯗꯨꯃ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯁꯤꯗꯒꯨꯝꯅ ꯎꯔꯤꯕꯁꯤꯗꯤ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯁꯨ ꯏꯁꯣꯔ ꯇꯣꯡꯁꯤꯟꯕꯤꯔꯤ꯫ ꯌꯥꯝꯅ ꯇꯁꯦꯡꯅ ꯍꯥꯏꯖꯔꯦ ꯃꯈꯣꯏꯅꯁꯨ ꯍꯥꯏ ꯄꯔꯃꯤꯁꯅꯦꯜ ꯀꯔꯦꯛꯁꯟ ꯄꯤꯒꯗ꯭ꯔꯥ ꯑꯩꯅ ꯄꯤꯖꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯄꯤꯒꯗꯕ ꯃꯐꯝꯗꯤ ꯑꯩꯅ ꯂꯦꯞꯆꯒꯦ ꯑꯇꯣꯞꯄꯅ ꯂꯦꯞꯄꯤꯒꯅꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯩꯈꯣꯏ ꯁꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯩꯗꯥꯡꯕ ꯁꯥꯁꯤꯡ ꯑꯁꯤꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯂꯥꯏꯐꯝꯂꯦꯟ ꯐꯅꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯈꯪꯖꯕꯗꯗꯤ ꯀꯧꯕ꯭ꯔꯨꯒꯤ ꯂꯥꯏꯐꯝꯂꯦꯟ ꯊꯥꯡꯖꯤꯡꯒꯤ ꯋꯥꯡꯊꯦꯝꯒꯤ ꯀꯣꯟꯗꯣꯂꯥꯏꯔꯦꯟꯒꯤ ꯈꯣꯡꯕ ꯍꯥꯏꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯡꯊꯣꯛꯆꯒꯗꯕ ꯃꯐꯝꯗꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯄꯔꯃꯤꯁꯅꯦꯜ ꯀꯔꯦꯛꯁꯟ ꯑꯃ ꯄꯤꯖꯕꯁꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯈꯟꯖꯩ ꯑꯩꯒꯤꯗꯤ ꯊꯧꯅꯥꯗ ꯄꯤꯕꯤꯌꯨ ꯃꯊꯪꯗ ꯑꯩ ꯊꯥꯡꯖꯤꯡ ꯑꯗꯨ ꯃꯈꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯃꯊꯛꯇꯨꯗꯅꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯗꯨꯃꯛꯇꯗ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯅꯥꯒꯨꯝꯕꯗ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯣꯟꯕꯤꯒꯅꯨ ꯊꯥꯡꯖꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯂꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯟꯕꯤꯒꯅꯨ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯑꯩ ꯀꯟꯁꯔꯠ ꯄꯤꯖꯒꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯄꯥ 시대비나 기부도나 마리모몸 떨렸나 ꯖꯥꯇꯀꯥꯒꯤ ꯂꯨꯞꯁꯤꯡ ꯊꯣꯔꯛꯄꯤꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯤꯕ ꯍꯧꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯍꯧꯖꯔꯒꯅꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯋꯥꯏꯈꯨꯔꯣꯛ ꯐꯧꯕꯥꯛꯆꯥꯎ ꯏꯊꯥꯏ ꯀꯥꯡꯇꯨ ꯁꯥꯕꯟ ꯀꯗꯥꯡꯕꯟ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯁꯤꯡꯗꯥꯡ ꯐꯌꯦꯡ ꯂꯩꯃꯔꯥꯝ ꯂꯩꯃꯈꯣꯡ ꯁꯨꯕ ꯅꯥꯄꯣꯛ ꯇꯥꯡꯖꯩ